अहानबदा मरु ओइबा पाउ ngarangdagi churakhiba nongna maram oiraga Imphal city gi manungda cheliba Imphal amadi Nambul Turel gi imai khudong thingai oiba changi mathakta chele numit nini school suti thadokre lamdam asida thokliba irang ase fibam kharada lakshinba ngamlabaso mausagi fibam da hanjilakpadi ngamdri haina governor anuse wigena phongdokre Kokomi amadi UNC gi mihut taramathoi na saba apunba team amana Manipur da NRC athubada chatnanaba governor anuse wike unadna governor gi khuthangda prime minister Narendra Modi da memorandum ama pisankhre amadi Manipur da thokliba hingsa gi thodok asida government of India na tumina leshliba se loilam sandokpagi mamine haina Manipur gi MP Dr. Angomcha Bimol Akoisamna house ta thamkhre Times of Manipur gi numidangi Manipuri pau meeting tabiriba pumnamakpu CHAPLINA MAISNAM na ikopnona kromsare hauzik pau sandokna pisare ngarangdagi churakhiba nongna maram oiraga Imphal city gi manungda cheliba Imphal amadi Nambul Turel gi imai khudong thingai oiba changi mathakta chele water resource department ke flood control room dagi ngasi numidang wairam pum manga fawbada phangba report amagi matung inna Imphal Turel gi minuthong mapada oiriba Turel gi imai ase high flood level ge mathakta chele Turel gi longnambal kaibamak yaudраbasu mafam ayambada iseng pathokle haide Minuthong mapada Imphal Turel ge warning level amadi flood level ge chang ase mathang sitna sea level tige meter 4.5 amadi meter 4.6 oigadabane adubu Turel ge imai ase overflow oibadage imai ge reading lobada khudong chadaba kya mayuknare haide Nakalamaromda Nambul Turel gi imai asisu warning level amadi flood level ge mathakta chele thong nambolbi mapagi oina Turel asige warning level amadi flood level ase mathang sitna sea level tige meter 4.38 amadi meter 4.38 oigadabane hauzik Nambul Turel gi imai asina warning amadi flood level ge mathakta sea level tige meter 4.38 wangna chele Lilong thong mapada chenba Imphal Turel gi imai ase flood level gi mathakta sea level dige meter 4.39 wangna chele Lilong thong mapada chenba Imphal Turel gi warning level amadi flood level ase mathang sitna sea level dige meter 4.38 sinyo amadi meter 4.38 sinyo oigadabani haide Maragasida Iril Turel gi oinadi Turel asigi imai ase warning level gi mathakta chele Turel asigi warning level ase sea level dige meter 4.38 oibada Turel asigi imai sea level dige meter 4.38 ta chele Nambol Turel gi oinadi Turel asigi imai asisu hauzik flood level gi mathakta chele Turel asigi oina flood level ase sea level dige meter 4.38 oigadabani adubo hauzik Turel asigi imai ase flood level gi mathakta sea level dige meter 4.38 sinyo da chele Thobal Turel gi oinadi hauzik Turel asigi imai ase warning level gi makhada chele Turel asigi oina warning level ase meter 4.39 oibada hauzik Turel asigi imai ase meter 4.39 da chele maragasida Manipur river gi oina so hauzik Turel ase warning level gi maya da chele Turel asigi oina Ithai barrage mapada warning level flood level amadi high flood level mathang sitna sea level dige meter 4.38 sinyo meter 4.38 sinyo amadi meter 4.38 sinyo oibada hauzik Turel ase sea level dige meter 4.39 sinyo da chele Marag asida barrage asige get mangamag hangdokle hainsu pawas na makatare
Marasida nong leptana chubana maram oiraga imphal fauduna cheliba maru oiba turel singki imai wangkhalakpa amasung echau gumba fibam ama mayuk narakpa yabagi oithokpa leibana government aided private amasung central school sing tha asigi ahum amasung mari suti tharagani haina education SK director L Nandakumar na thadorakpa order amana khanghalakle order asin hai Mari Lainaba Department of Education SK Makadileba Journal Education Officer Amasung DI of Schools Independent Charge Singna Masa-masagi jurisdiction ki Mari Lainaba Khuding Magta Pau Khanghanaba Amasung Mathau Taba Thabak Thauram Sing Paikhatnaba Khanghalakle Lamdam asida thokliba ichawasina maram oiraga state asigi bank financial institution amadi LIC na chingba singi office hayeng suti tharagani haina General Administration Department ki Deputy Secretary Angom Hirana Thadorakpa order amana khangilakle Order asina high rescue amasung relief operation amasung essential service ka mari lainaba department sing home Police, District Administration, Relief and Disaster Management, Power, Health and Family Welfare, PHE, Water Resources, PWD, GAD, CAF and PD, Minor Irrigation, Forest, Amadi, LDA na chingba Department Singdi, Mahusagum Mathau Togani Haidi. Amaromda Imphal Turelgi Imai Wangkhalakpa Sina Maram Oiraga Mahabali Haine Sukhangnaba Mongba Hanba Laifam Su Ising Thumjin Kre Ichawasina Maram Oiraga Laifam Masida Lakpa Mioy Sing Lai Kurumba Fangdana Hanaki Panba Yabadi Imphal Turelgi Imai Wangkhalakliba Asina Yai School Gi Rents Lampak Su Ising na Thumjin Kiduna Hauzik Lampak Asida Khariba Waldagi Ising Yurakpa Amadi Wal Asing Ninkhairakadra Haibagi Chingnaba Leibana Lekai Gi Miyamna Cheksin Thaurang Loba Hongnakre Haina Pawasna Makatari Sinh cho mình không ai còn làm cái này xài trong ta đi ngày cái thùng danh cái này xem ngoài thì mấy đi đây rồi sao ra nào về là cái sinh cho nó không ra lại cái đó không thì nhưng thành hết mình được mình không ta này đã lại cái này cái dài của mình chưa xài cái là cái này là làm cái này chặt này thì mày làm cứ rồi chặt này ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄꯒ ꯇꯥꯕꯒꯀꯣ ꯃꯌꯥꯝꯁꯦ ꯈꯪꯅꯗꯕꯅꯤꯅ ꯏꯁꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯂꯥꯛꯅꯔꯦ ꯑꯗꯩ ꯏꯁꯤꯡꯁꯨ ꯂꯥꯏꯒꯤ ꯏꯁꯤꯡ ꯂꯣꯏꯅ ꯊꯨꯝꯃꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯅ ꯆꯦꯟꯖꯜꯂꯛꯄꯗ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯒꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯅꯨꯡꯒꯤꯁꯨ ꯔꯦꯇꯤꯡ ꯋꯥꯟ ꯇꯧꯕꯤꯗꯅ ꯁꯔꯀꯥꯔꯅꯁꯨ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯉꯒꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ Ngarangdagi leptana churakhiba nongna maram oiraga Imphal City mayai fauduna cheliba Nambul Turelgi imai khawang wangkhallaktuna khudong thiningai oiba thaki mathakta chele makhatana nong chuba leptrabadi mafam kyada Turelgi ising pathoraktuna Nambul Turelgi torbanda leiba mafam sing ising thumjin khiba yabagi akib leire Nambul Turelgi imai wangkhalakpa sina maram oiraga Turel asigi torbanda leiba yum ayamba poche yum sinnaduna thaidoknaba semsaba hongnakre Nakalamaromda Turel asida ising chanthariba nala ayamba ising maukhalaktuna Turel asiga nakna leiba lambi sorok sing ising thumjilakli mafam kharadadi yumda ising changsilaktuna thumjinba hore haina pawasna makatari Iril Turel Pathorakpana Madam Oiraga Khundrakpam Assembly Constituency ki manung chenalaiba taret khul thangzam laikai gi lambi ningkhai kre lambi ising thunjin khiba amasung ningkhai khiba sina khul asigi khunja sing chauna khudong chadaba mayumnare Iril Turel dagi ising pathorakpagi chang asum hengalakpana akoibada leiba khul kaya amasu tapna ising thumjilakle Lamdam asida thokliba irang asi fibam kharada lakshin bangamlabasu mahusagi fibam da hanjillakpadi ngamdri haina Governor Anusuya Weekend phongdokre wafam asi North East Commerce and Management Association
NECMA gi Nippon Suba Annual Conference ka loinana India towards a $1 trillion economy by 2030 highway hiramda pangtokpa international seminar hawdokpa gi thoramda Governor Anusia Wikena Phongdokibane Manipur University ki Department of Commerce amadi Association of Commerce Alumni Manipurna North East India Commerce and Management Association NECMA ga khutsam nana senduna Manipur University ki court holder pangtokpa thoramatuda Governor Anusia Wiken hai Mamang Chehigi May Ohumdagi Horakiba Irangasna Madam Oiraga, Lamdamasigi Miamda Tongan Tongan Bachecting Kaya Amapiri, Kunayasigi section Kuding Makta Irangasigi Safu Fangle, Asigumba Chiraba Matam Asida Lebagasigi Sarmitlon, Chaukat Hanabagi Wakalunda Pangtukliba Seminar Ase Yamna Singtaningaini. Ngasi pangthokliba conference amadi seminar asidagi phanglakpa loksing amadi wakalon aduna awang nongpok reason da chawna kanaba ama piragani thazei seminar amadi conference asida notice reason ki chawkhat thaurangi matang da lawrapa recommendation sing ado mahak masada khanghanbiyo recommendation ado finance minister amadi prime minister da lankhatna ba hotnabada mahaki maike dagi agamba thakta hotnagane ngasi conference amadi seminar asida saruk yab lakliba mapal lebake delegate sing yauna delegate sing na makoi makoi gi mamal yamlaba wakalon puthokna hause lamdam asida thokliba irang asige chaitheng phanglaba miyam gi mateng pangbiyo hauzik lamdam asida thokliba irang ase fibam kharada lakshin bangamnabasu mapung phana mahausa gi fibam da hanjilak pangamdana leiriba se yamna nungnang ningai ni haina mahakna makhata akhi आपको मालूम है कि यहाँ की क्या स्थिति अभी भी एक वायलेंस को एक प्रकार से रुका है उसमें काफी कुछ कंट्रोल हुआ है लेकिन जो वास्तव में रियल शांति जो चाहिए यहाँ की लोगों की आज भी वो चीज नहीं हो रही है वो निश्चित रूप से यहाँ के लोगों का जीवन जो है और जो आज कैंपों में आपको मालूम है 60,000 लोग कैंपों में रह रहे हैं और आज एक साल से ज्यादा का समय वक्त गुजर गया है तमाम लोगों के अधिकांश 5,000 के लगभग घरों का उनका जल गया है सारे अपने घर परिवार छोड़कर यहाँ का एजुकेशन भी बहुत डिस्टर्ब हुआ है एम्प्लॉयमेंट की शिक्षा तो इस विषय पर मेरा आप सब लोगों से भी आग्रह है कि सारी चर्चाएं मणिपुर को लेकर विशेष तौर पर आप लोग भी जो सिचुएशन है उसको ध्यान में रखते हुए अगर कुछ सजेशन सुझाव अगर आप रखेंगे तो मुझे बहुत अच्छा लगेगा कि मेरे मणिपुर में उन्हें लोगों का एक नई जिंदगी की शुरुआत हो जाए और उनका जो कुछ था उसके लिए हम आगे उनके बच्चों के लिए और हमारे युवाओं के लिए विशेष तौर पर यहाँ के लोग किस तरह से आत्मनिर्भर होकर अपनी नई जिंदगी की शुरुआत कर सके Thauramadu Mari Lenana, Manipur University ki Vice Chancellor Professor N. Lokendran Hai, Kumja English nga Machamapan Marifutara da Lebag Asige Economic Reform Amal Lakrabamatong, India ge economy ase Kumang Chausil Lakibane, Kumja English nga Machamapan Marifutara Taruktage, Kumja English nga ni Subna Marifawada, Lebag Asige GDP ge growth ase Chada Taretage, Nipan Fawio K, Masigi Matung Tarakpa Chehi Singh, Haibate, Kumja English nga ni Subna Taramari Dege, GDP ge growth ase Chada Nipan Yauna Haigalakle. Ngasidi India se kumja English ngani subna nifutaret fawbagi mantungda malemgi singthaningai oiba economy amada laknaba meeting thamle Indiana hose economy ge fibam da khumang chawsil lakliba ase lebak asigi misingi chada humfumari di thabak inkhang suba myoy sing oiba asini masigi mathakta lebak asida digital ge technology chawkhatlakpa sinamaram oiraga khungangi miyam na internet ge khuthangda Makoi Makogi Potok Sing Lalo Itek Tauba Ngamhale, Masinasu, India economy da Chowna Kanaba Mapiri, Nasigi conference amade seminar asida ano ba wakalun kaya putoktuna, Laibak ase Chakot pa Maikaida Burak na ba hot na si Haina Mak na Makata K, Tauramatuda, Governor Anusia Wikena, NECMA Lifetime Achievement Award Lakidraba Professor K. Birendra da Lanto K. Loinana. Seminar aduge Savana Kangleipak Business Review Journal amati a handbook on retirement planning haina mingthon ba larik amso phongdoke
When activist policy was active, the economy of Manipur had begun to be transformed, and many of these livelihood of a great number of people in the villages in Manipur had begun to be transformed. But with this political instability in Burma, now the state has been completely cut off, and it is absolutely in a very kind of a pathetic scene. And we are hoping that once normalcy is restored, and once the political unrest in Burma is controlled, we are hoping that the activist policy will again be restored, and with the restoration of the activist policy, the earlier momentum of tremendous economic growth in the state of Manipur will again come back. Kokomi amadi UNC gi mihut taramathoy na saba apunba team amana Manipurda National Register of Citizens NRC athubada chetnanaba Governor Anusuya Uike unaduna Governor gi khuthangda Prime Minister Narendra Modi da memorandum ama pisnenkre Coordinating Committee for Manipur Integrity Kokomi Manipur gi mihut nipan amadi United Naga Council UNC Manipur gi mihut ahum punna miyoi taramathoy na saba apunba team adu ngasi nungthil pung ahum rom taba duwaida Governor Anusuya Uike unaba Raj Bhavan Lakhe team aduna Governor Anusuya Uike ga pungkai amarom wari sanaduna memorandum adu Governor ge khuthangda Prime Minister da pishinaba Governor da khusinakhe team aduna Governor da memorandum pisiluraba matung paumi singa unaba amada Kokomi ge coordinator Thokchom Somrendro na hai Manipurda NRC athuba matamda chetna hanaba UNC amadi Kokomi gi mihut singna ngase Governor ga unaduna memorandum ama Prime Minister da thakhinaba Governor da pishin kibane kanglon kaina haizilakliba mitop sing asina lamdam asigi yelho furup sing da pirakliba safu amadi lamdam asida lo kaina anoba khul kaya hengalakliba ase hakchin na lodna mitop sing masak khangdoknaba Prime Minister da memorandum ase pishin bane Memorandum ase Prime Minister da hayengmag tharagani haina Governor na thazaba pirapada natana hauzik lamdam asida thokliba irang ase athuba matamda mahosagi fibamda hanjilaknaba hotnabada mahakna achouba thodang logani haina Governor na phongdokhe haina mahakna makhata ke illegal immigrant mayama la akanda Manipurda khundarakpa khunmasing asakibati hengalakpa loilena democratic achouba safu ma pirakpa asina maram morga haiba akhoigi kainoda khoigi khunsing asi akhoi lengang nasu khangogdana yenghodana recognize pithomba aduna aduki batik khungi masing asi hengalam basi khudakta khoi khangdonaba thidonabui damakta NRC si khudakta sanalu haibagi matang dane khoi UNC ga khoi Kokomi khusam narga Prime Minister gi Prime Minister da khoi memorandum pisin jamani masi governor gi through the pisan naba khoi chalubani ado khoi governor na harakpada hayembak hairiba memorandum si thanaba tawrage mahang nasu khoi gi Manipur gi issue gi matang tonga tonga ba khoi gi Home Minister Prime Minister adi President chingba mayam mamang nasu unakre ado ga thu matamda mahang nasu takshan gani NRC si Manipur da chanaraga Manipur thoiba khoi gi sigumba issue asi loisana na honabda mahak so so thodang loguni haidra governor side ju thambire akhoi adum governor bu unaraga NRC athubo madam de implement tawbiyo application tawbiyo haiba khaktani khone tawrisi nisigi ko maruwaina je leiba mi top chingje khantong na nabagi ufai che NRC natna leite athu matam da NRC chanalu haina governor de request tawi adugi matakta hojik leiba present status se akhoi athu matam da loisan biu haibisu akhoi wari mayam sanai haibdu miyam da thamjin Manipur da thokliba hingsa gi thodok asida Government of India na domina leshliba se loilam sandokpagi pami aduni haina Manipur gi MP Dr. Angomcha Bimol akoisamna house ta thamkre ngarang ahing house adjourn tawgadaba mekup khara khakta ngairaba matamda Manipur gi MP Dr. Angomcha Bimol akoisamda wangang bagi khudong chaba pirakhe India ke President Draupadi Murmu na house thamkiba wafam singh nainabaga mari lainana phamkiba mefam matuda Bimol akoisam hai
President ki warolda Manipur ki wafam nathairampa adu chumnagi wahai khak nathairampa natte Manipur miyambu nathairambani haina lawi hauzik Manipur ki miyoi lising humfurom relief camp ta chahi ama hena awaba khangduna lakli irang asina maram oiraga miyoi chani hena laikhidre state ase civil war amagi mawongda kanglup ari masagi lam kannaba gitamag khutlai paiduna amana amabu laman khumnaduna leire Fibam asi yauraba fawba Prime Minister Narendra Modi di wamachet ama fawba ngangdana tumina leire President na House ta thamkiba warul adudasu Manipur gi wafam amata pankide thawong asi lebak amana masagi mi singda chathaba yamna luzadaba thawong amani hainasu mahakna House ta thamke Manipur da thokliba irang state government of India ki mathau natte khanbadage tumina leshlibra haina hangladuna mimol apoisamna makhatana hai Asok Chakra Fangkraba Measure Laishram Jotin Manipuri ne Measure Ngangum Joy Data Lebak Asigi Chapchaba Mathau Pangthokpagi Damak Bir Chakra Fang Kibane Adubo Hauzik Manipur da Thokliba Irang Asida India Lengakna Domina Leshiliba Sina Takpadi Lebak Asigi Damak Kathokpa Amagaloina na Tawkiba Thabak Sing Adu Ekai Khumnadre Haibane India lengakna chathariba thawung asidi lebak asigi mingchat purakhiba Merikom Sarita Kunjarani Mirabai Chanu amadi culture gi tomthin oina leiriba Ratan Thiam amasong Indian cinema ge masak utliba aribam Shyam Sharma na chingba sing ikai khumnadabane karigumba makoi sing asida ikai khumnaba leirabadi house asida natraga president ge address ta Manipur gi irang asigi wafam puthok lamgadabane haina mahakna phongdokhe India na ning tamba chahi humfutara manga suraba fawba loilam sandokpagi mami adu Manipur da kokhandriba karigino ngasisu awang nungpok lamdam asi India gi textbook manung chalhanba ngamdre masina maram oiraga awang nungpok lamdam asi tongan bani haina lore Amaromda hauzik Manipur da thokliba irang asida India lengakna tumina leshliba asi matam amage loilam sandokpagi mawong adu makha chatharakpani haina lawe Manipur da miyoi lising humpu relief camp ta leiriba amade miyoi kaya sikiba adugi matangda kari leibagi haina India lengakna phongdoraklabade mahak tumina legani haina Dr. Angomcha Bimol akoisamna makhatana phongdokhe A nationalist party like the BJP will feel comfortable with their silence on the tragedy of Manipur. Keep your hands on your heart and think about the 60,000 people who are linguistic in relief camps. And those mothers, those widows, think of them. And then you talk about nationalism. Point is made. He made Only his point. then we will understand what this tragedy means. And Mr. Chairman, the hurt, the anger has thrown a nobody like me to be part of this temple of democracy. Bidding the BJP cabinet minister think about the pain. If you hear an anxiety, anguish and pain in my voice, please go back and see those 60,000 people linguisting in the relief camp. Don't talk about partition remembrance till you bring that. I would keep quiet the moment the Prime Minister opened his mouth and the Nationalist Party says that Manipur is part of India and we care for the people of that state. Only then I will accept what is nationalism in our face. Thank you, Mr. Chairman. Kangla Moirangkhom Khuman Lampak Ayangpali Road amade Khurai yauna Imphal Tureldagi ising pathorakpa mafam sing ngasi Water Resource amsung Relief and Disaster Management Minister Awangbu Nyumaina haktingnana chatuna yingsin kre yingsin khongchet aduga mari leinana Minister Awangbu Nyumaina hai ngarangdagi churakkiba nong asina madam oiraga lamdam asigi mafam kayada khudong chadaba kaya mayukna halle ichawasi lakshinaba state lengaki maikaidagi angamba thakta hotnade lengakna hotnariba sing asida miyamna su mating pangbiu haikhe ngasi minister gi yangsen khongchet aduda department asige additional chief engineer flood y homindro made department asige atay official kaya so sarukya khe
Imphal manungda cheliba maru oiba turel singi imai ka hena wangkhalakpana maram oiraga turel gi longnambal sing kairapa amadi ising pathorakpa yabagi oithokpa leibana Imphal West District ki Magistrate TH Kiran Kumarna flood alarm advisory issue tawrakre ngarang thadorakpa notification amana hai turel singi imai asi ka hena wangkhalakpana khudong thiningai oiba changdagi hengatna leire maramaduna turel ga naknana leiba sing mekup nahum singna jackson na leibyo khudong thiba thodok sing thorakpada miyamgi thawai amasung lanthum matam chana kanba ngamhonaba DC office police station water resource department natraga lengaki atay office amata hekta pau PBO hainasu notice asna makhatari Nakalamaromda Imphal East District Deputy Commissioner Kumantem Dainanasu Ichauga Mari Lainana Public Advisory issue tawrakre advisory asina hai matam ama hektada Imphal faudana cheliba maru oiba turel singe longnambal kairapa yabana maram oiraga miyam mikup nahum singna lebiu local state amasung national authorities singna sandorapa weather forecast amasung warning singe matangda batam chana khangnaba hotnabiu aranba pau thajabiganu amasung sandokpiganu athu akai lerapa matamda district asige hotline number 9089574328 natraga Porongpat subdivision ke contact number 9862413503 Kairau Bitra subdivision ke contact number 7868514105 natraga Sawumbung subdivision ke contact number 9149134265 ta pau phawira u hainasu notice asina makhatari Nakalamaromda Vishnupur district ki oinasu district asigi DC Lorembam Bikramna miyamda checksing thawrang lokanamba khangalakle DC Lorembam Bikramna thadrakpa notification amana hai turelgi ising ase matam ama hektada pathorakpa natraga longnambal kairakpa yabana maram oiraga turelga naknana leiba seng mikup nahum singna jackson leibiyo district asigi oina emergency lerakpa matamda SDCBO DC office Vishnupur Pokhrambam Rakesh Chan contact number 7001490194 natragana CH Monica Roy contact number 8415913996 contact tobiu haide Paugi maraktan natin ba break ama lominase Admission open for BNYS Medical Degree at S. Thangapazam Medical College of Naturopathy and Yogic Science, Tamil Nadu, affiliated to Dr. MGR University, Chennai. 12 Science Star General Natraga OBC 50% and ST Natraga SC 35% score to Singna. Neat Yaudana Ayus Dr. Tambayaragani. Akupamarul Gidamak Dr. K. Basanta Singh, Nature Cure and Yoga Hospital, Kongba Khetri Lekai. Contact number 9436039525 Natraga 9436894364. Break ke matungda miyambu amuk hana taramna uchare makataba pausing pizare Federation of Civil Society Organization Folks amasung Borayangbi Youth Progressive Alliance anina ngarang punna paminaduna social welfare amasung social development hairiba sector ani asida punna thabak tawminnanaba yanakre hiramasiga mari leinana Folks ke Information and Public Relations Secretary Neris Mangangna khudek biduna thadurakpa cherol amana hai ngarang pangthokhiba mifamaduda Folks ke Vice President BM Yai Masaha General Secretary Angum Punil Kumaramadi BYPA ge President MD Rafizuddin Namaru oiba mithunglen sing oina sarukya khe mefamaduda BMI masahana hai lamdam masida tongan ba skill development program kaya pangthoktuna pothok marang kaina pothoklaba matamda semitlonda mipal tangdaba lamdam ama karamna purakani haiba ase aikoina punna khangminaba mathau tai haikhe mefamaduda koki kholai paiba singna thengkhang khayada micham miyamda landaduna chahi ama hena chatharakliba lana sigi matangda kupna khanakhe mefamaduda warep kaya sulokhe
Wafamsing adugi manungda folks amasung BYPA anina social welfare amasung social development hairiba sector ani asida punna thabak tawminnanaba Manipur ge apunba saktamda singnarakpa amati internal elements singi mayokta loop anina punna thengnaminanaba amati folks na pathalakpa economic revolution welfare amasung development ka mari leinaba thabak khudingmakta BYPA amasung miyamda khudongchaba piba haibana chingba warip kaya yaure warip sing ase Maikai animak na yetnaba yaudana yanaba kaloinana punna thabak tawminanaba hainasu warip loki haiki Kim Educational Society Khangaboke founder TH Ibomcha Miyoi Kharana Faduna Pukraga Hatuktuna Hunduk Lambagi Matangda Semkiba Jesina Hayeng Ayuk Pung Taruk Tagi Tha Sigi Mangagi Ayuk Pung Taruk Fauba Thawbal District Pung Nifunipangi General Strike Lautokre Mihad Asiga Mari Lengna Chumba Langla Langjil Puto U Haiba Demanda Khangaboki Tongan Pa Club Organization Amadi Masing Yamlaba Mayra Paibi Sing Yauna Ngasi Nungtil Khangabok New Market Wakat Mifam Chataduna Miyamgi Oiba Mifam Amasu Pangtoke Mifam Aduda Tongan Ba Warip Kaya Amsuloki JSC against the killing of TH Ibomcha Singhi co-convener Kontrakom Nabachandran Hai JSC Asina Changsilakpa Kongjang Singda Miyamna Sogat Pio Misi Sigi Achumba Langla Langjil Putopa Ngamnaba Miyam Punna Leminasi Haina Mahakna Makataki Ngarang Rims ki doctor ama patient party na furambagi thodo ama yaning da bafungdu tunanga se Rims ki doctor Singh Hospital asigi OPD mamangda wakat mifam chathakre wakat mifam maduga mari lendana Rims ki medical superintendent Professor Nepram Sanjip Nahai Ngarang numidang wairam pung taruk makhairom tarakpa duwaida Rims ki gynae warta patient party amana doctor amada khupak na thaduna physical assault chathikiba ado Rims authority na yamna hakchina lawe Rims Hospital asi miyam gi famne anaba masing yamna lakpa maramna karigumba kanda thamoi penadabasu yawrakane maduda ngaihak sauningbagi damal doctor da hekta fuba chaibagi thabak chatharapa haibase yamna laibak thibane hospital asida lakliba anaba pumnamal Dr. Singh gi meeting dadi chap manai Ayuk numidang khaidana Dr. Singh na ngamsaba thakta anaba sing lying duna mabukning pelhanaba hotnare Khuzin Khunan Thokta Asoiba Yaurakpa Matamda Hospital Asida Thabak Tawzariba Staff Singda Khut Thaba Tawbigano Pendaba Semdok Haningba Leirabasu Rims ki Grievance Cellda Complaint Tawbiyo Madugi Matung Inna Chapchaba Action Rims Authority na Lokalakane Dr. Singh Amade Patient Party Singh Marakta Karigumba Matamda Pau Fauduk naba watpadagi bab tanataba yaurabasu authority ki marakta laktuna wari sanaraga warushin purak minasi haina mahakna makatana fongdokhe Miyam ne henbenina aikoi da service da wat pa yai tobu ba aikoi ki site ki try tobu de lepte mayum makai thadoktana sira larik tamba laiba satra singsi pung kumari chaba thakpa naidana sunari bangaktani adura masira khut thaba khotpa haibasi I am highly strongly condemn tawi matung monok tobiganu in spite of these doctor singsa I am thagat ningi makoi sai na moidi hospital thingani khotkani haidana yam threaten tawi I request tawi at least me ha kya operation gi ngairak pado ngasi operation tobi yaro hena thingbasi yaroi aduna adugumba do hojik moi loina ma adugumba di amo bo kai dana ba chathari moi na haibasi moi token protest ama tawjage mader si matung monok tobiganu haibasi maduri tawnari se excellent tu budi police custody da leire aduna koi yarigai thuna compromise ko mamma tawraga lochna badi honagani so that mayam gi ana layeng da akai ba leitana ba haina koi doctors ne request tawjari Langsai Thongna Lingkat Khiba Chahi Amama Pung Farakpagi Kumon Thoram Ngase Kakjing Khulen Ibutau Khamlang Ba Laikonda Pangthokre Ibutau Khamlang Bagi Mafamda Yaifa Thongni Khiba Amadi Manipur gi Lana Sida Imaleba Manipur gi Damal Thawaina Pontha Pikraba Athoba Singgi Mafamda Ikai Khumnaba Utpana Kumon Thoram Adugi Maru Oiba Saktam Oike Thoram Aduda Langsai Thongna ge Convener Rajib Khetrina Hai Mamang Chahi gi May Ohumdagi Horakhiba Manipur gi Lana Sida Kakjing gi Miyamna Achauba Thodang Lauduna Lakli Kakjing Lamkhaida Achat Awok Singh Check Lauduna Kuki Singh Sanmitlon ge Lan Tauba Yauna Central Force Singh Chathok Chasin Taubada Athingba Thamduna Lakli
ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯗꯥꯏꯗ ꯀꯔꯤꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯗꯨꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯜꯗ ꯁꯣꯏꯗꯅ ꯂꯦꯞꯂꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯍꯛꯆꯤꯟꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯟꯗꯛꯇ ꯅꯧꯅ ꯍꯥꯡꯗꯣꯛꯈꯤꯕ ꯂꯪꯁꯥꯏ ꯊꯧꯅꯥ ꯅꯣꯡꯆꯨꯞ ꯄꯅꯥꯒꯤ ꯀꯣ-ꯀꯟꯚꯦꯅꯔ KH ꯁꯟꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯃꯅꯤ PR ꯂꯥꯛꯂꯕꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ PR ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯂꯩꯔꯤꯕ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟꯕ CSO ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡ ꯑꯃꯗꯤ ꯂꯪꯁꯥꯏ ꯊꯧꯅꯥ ꯅꯣꯡꯆꯨꯞ ꯄꯅꯥꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯄꯂꯦꯟꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯣꯔꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯁꯤꯗ ꯑꯩꯈꯣꯏ ꯉꯥꯛꯂꯤꯕꯁꯦ ꯂꯦꯞꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯧꯖꯤꯛ ꯇꯉꯥꯏꯐꯗꯅ ꯂꯩꯔꯕꯅꯤ ꯀꯛꯆꯤꯡ ꯈꯛꯇꯪ ꯊꯤꯡꯕ ꯅꯠꯇꯕꯤꯗ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤꯁꯨ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯌꯥꯏ ꯍꯥꯏꯗꯅ ꯄꯪꯆꯠ ꯆꯠꯍꯟꯈ꯭ꯔꯒꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯊꯣꯡꯒꯥꯟ ꯌꯧꯔꯛꯀꯅꯦꯕ ꯃꯦꯟ ꯔꯣꯗ हाईवे चलम्बदगी कक्चिंग बाजार यौरकनी कक्चिंग बाजारदगी युमथोंग खुदिंग चंगे हारकनेबो सिदि मोइगी हौना लिसतनेबको अदुना अखोय याम सेक्शनना अखोयना लौरिबा थौदांग असि पुन्ना लौमिनखिसि इंडियन आर्मी सिंगना आइगी लाइकाइदा आइगी खुंगंगदा मफम मरी मंगा थोंगना तंगना चंगजलक्त्रिङैदा हाइतारे अखोय चप चाबा स्टेन अमा लौबा मथौ ताइ अखोय हनबा यादे पीआर लाकनी हाइजे पीआर अतोप स्टेट पीआर थंबदे हेन साथीना अखोयने हेन हुजिक चटलिबा खोंचसे चटलैरबनी सिदगी हेनबा अहेनबा पीआर ला आजु तोंगाय लेते हाइतारे अदुना अखोय अनौबा पीआर अमगी दौता प्रेसिडेंट रूल अमगी दौता अखोयने किनिङाय लेते अदुना अखोयगी इमा इबेन सिंग मयामसिदा अमुक्ता लैरिबा खुनङापा मयामसे थौना हापियु अदुगा खुनङापा सिंग कनगदोसे अरोइबदा इमा इबेन नतना कनामता लेते मणिपुरदा JSC for brutal killing of Soibam Sadat Singh ki meeting Makhada Kalinagar Lairembi Lekai Community Hall da Lairembi Lekai Mera Paibi Ima Singh gi oiba wakat mifam amang ngasi pangtokre JSC ga Manipur lenga ka yana ki ba wafam Singh thabak ta onthurakta du yaning da phongdoktuna mamang thagi tang kuntaretagi Jaribam da leiba Lekai khuding magta chatharakki ba wakat mifam aduga mari leinana ngasi gi wakat mifam adu pangthokkibane wakat mifam adu da Soibam Sarat Kumar hatbada Jenaba Singh khudakta phagadabane Yalhomi Singh da Singnarakpa Singh lemna tharoi narco terrorist maru fangna muthatkadabane koki refugees Singh Manipur da leiba yaroi Manipur ki saktam kaibi yaroi Manipur imana yaifare haiba slogan kaya su lauke wakat mifam adu da saru yakibi Lairembi Lekai apunba nupi maruk ke President PH Santibalan hai ngasi JSC amadi Lairembi Lekai gi Maira Paibi Singna wakat mifam phambagi maru oiba maramdi Soibam Sarat Kumar gi mihata chenaba mioi aduna sizinaba gari amadi maming matha pikhrabasu ngasi fauba mihatba faba ngamdaba amadi lenga ka yanakiba chayol ani helaba fauba kari amata thabak oina tawbiraktaba asi pende athuba matamda JSC ga lenga ka yanakiba warep adu thabak oina pangthupiyu haina mahakna makha tana phongdokhe India gi tongan ba awang nongpo ki state manga gi mihut singna saruk yaduna numit manga ni chupna chathagadaba North East NSS Festival 2024 ngase Kanchipur de leiba Manipur University gi Centenary Hall da hodokre Ministry of Youth Affairs and Sports ki meeting Makhada Digital Youth Transforming India Together haiba theme asigi Makhada Manipur University ki National Services Scheme NSS cell na
NSS Guwahati ge Regional Director ga khutsamnana sinba festival adu haudokpagi thoramda Manipur University ge Vice Chancellor Professor N Lokendra NSS NER Guwahati ge Youth Officer Nakul Chandra Diore amati NSS Cell MU ge Program Coordinator Dr. M Noidia Channa thoram gi maru oiba mithunglen sing oina sarugya ke thoram maduga mari leinana Manipur University ge Vice Chancellor Professor N Lokendra na hai India ge Prime Minister Narendra Modi na lebak ase kumja English ngani sopna ni futaret fawbugi manungda chawkhatpa lebak ama ohenaba manglipa manglan asida mahiri singi thodang aduki matek chawi Prime Minister ge manglan ase mai pakhanabagi pandamda NSS na leptana chatharakpa mahiri singi yaifa thorang singi manungchana Festival ase pangthokpane Festival asida mahiri singi marakta nad chatnabi amadi lon khakta natana mahi masingi lamdasu exchange tawna duna amadi ngapigani exchange tawna duna amato oina chawkhat minaba lamdam ama oina ba hotnabani hainasu mahakma khata ke NSS की मखा सिदा अखोई की छात्र नारुन सिंह से फजना केम तौरे हरिरगा तोंगन तोंगन बा थीम दा मोई सिंह से अखोई की ट्रेनिंग तौदना सोशल कॉन्शियसनेस नेशनल कॉन्शियसनेस असी पोरागा हुजिक चथरीबा इंडिया की अखोई की विकसित भारत राइना ऑनरेबल प्राइम मिनिस्टर मंगिबा 2047 दा डेवलप इंडिया अमो ओबिगी सिगी स्कीम से सक्सेसफुल ओइननबा अखोई की NSS सिदा NSS से तसेंगबदी मिनिस्ट्री ऑफ कल्चर फॉर यूथ अफेयर्स एंड स्पोर्ट्स की मकाद लेबने अदो मसे फजना दुम कंसिस्टेंटली वर्क तौदना लाकपने अदो मणिपुर की ओइनसु मसी प्रोग्राम सिंग असि फजना चथरी अदो ngasi की 5 days प्रोग्राम सि हानना तौरो हना हायरबने अदो अखोइना लैरिबा मणिपुर की अखोई की चरांगनबा असिदा तोंगान तोंगांबा स्टेट तगी लागा चरांगनबा हेना थोकद्रायना अखोइना ngai लेबने Lamdam asida pamdaba thoktok sing thoktanaba security force na ching amasung tampaki district singi tongan tongan ba mafam kayada thiba humbagi thabak leptana chathari police tagi fangba pawmagi matung ina search operation asigi saruk ama oina Churachandpur district kira thiba humbagi thabak chathabada life cell yawba improvised long range mortar ama fagat pangamne hairi Jeribam district ke relief camp kayada changjafam loduna leiriba sing masa masagi yumda hanjil halu amade koki khutlai paiba sing na mai thadokraba yum sing samjilu haiba yauna tongan tongan ba demand kaya tawraduna ngase Jeribam ke lalpani bazar da wakat mifam ama chatakre all Jeribam Muslim Socio-Economic and Cultural Development Organization Hindu Zagran Manch Jeribam all Jeribam Muslim Welfare Society amade Namasudra Parisat Latingkal na sinduna pangthokiba wakat mifamadu loiraba matungda Jeribam district ki DC ki khutangda Manipur ge governor Anusia Wikeda point taruk yawba memorandum ama pishinaba honake adum oinamal DC leiramdabadege memorandum adu ADC TH Manoranjanda khusinake Emmanuel Theological Seminary Tamenglong na sinduna seminary asigi kunmari suba foundation day kam welcome service amasong thanksgiving gi thoram ngarang pangthokre Tamenglong gi chapel hall da pangthokpa Senate of Saranpur College da affiliation tawbagi thanksgiving gi thoram aduda LNBA Manipur gi executive secretary Reverend Dr. Alongbo Newmaina speaker oina sargya ke thoram aduda ITS ke board chairman Gaicheng Sui Gangmei ZBCCNEI के President Reverend Namrekyu Pamai General Secretary Gangkhui Gangmei amadi ITS के Principal Reverend Dr. Tunchapo Espina Thoram की maru oiba mithunglen sing oike Thoram aduda local pastor church के Luchingba staff faculty members sing ITS alumni के members sing so sargya ke Kim Educational Society Khangaboke founder TH Ibomcha Sakhang Dabasing na Nomaina Kaptuna Hatlabamatung Laisang Hidden Gi Mafamamada Hunduk Lamba Haina Ngarang Tom Tibiki Pauda Fonkiba Ado Sakhang Dabasing na Hatok Laga Hunduk Lamba Haigadabane Haukiba Jun Kunmari Dagi Kontra Fauba Samgi Guwahati the Laiba
Karambir Nabin Bordoloi Stadium da pangthukiba mapan suba All India Police Meet ta Manipur Police ki T Rositna Karate Masanada KZ Humputara Mangagi category da silver medal Lorapada Wado Karate Do Association Manipurna Nungaiba Fungdarakle Association Asina Thadurapa Cherul Amada T Rosit Ase Wado Karate Do Association ke Sanaroi Oibata Natana instructor su Oibini Haide. Haukiba Jun Kunipandagi Kuntra Fauba Noida da Pangtokiba Amateur MMA Bantamweight Gold Medal Loraklaba Lamda Masige Sanaroi Koizam Nongdren Khombana ngase Imphal gi Bertikan Juzit International Airport ta thunglabada miyamna taramna okre ngasi taramna okpagi thauram aduda lamda masige tongan tongan ba mafam digi lakpa miyam emung manung gi miyoi sing amati MMA gi sanaroi kaya ga loinana lamda masige saknairaba saisakpa 1000 bobin amasong Kennedy Khumansu sarugya khe panba yabadi gold medal fanglaklaba sanaroi koizam Nongdren Khomba wangkhai Koizam Laikai Dege Koizam Rahendra Ge Machanupane. Aroibada Maru Eba Pau Amukhana Pisade. Ngarang Degi Churakiba Nong Namaram Oiraga Imphal City Ki Manungda Cheliba Imphal Amade Nambul Turel Ge Imai Khudong Thiningai Oiba Changi Mathakda Chele Numidini School Suti Thadukre. Lamdam asida thokliba irang ase fibam kharada lakshin bangam labasu mausagi fibam da hanjila puding ngamdri haina governor Anusaya Wikena phongdukre. Kokomi amadi UNC gi mihut taramathoina saba apunba team amana Manipur da NRC athubada Chananaba Governor Anusaya Wike unatna Governor ki khutangda Prime Minister Narendra Modi da memorandum ama pisinkhre. Amade Manipur da thokliba hingsagi thodok asida Government of India na tumina leshliba ase loilam sandopagi mamini haina Manipur ki FP Dr. Angomcha Bimol Akoisamna House ta thamkhre. Matang istang kasi gawin Times of Manipur Game Manipuri Paulo Shinjare meeting tabi di bapum na magpo CHAPLINA MAISNAM na amukan na krum sari.